Ngasidagi chahi 85 million gi mamangdadi tha asina aikhoigi art ki leimaidagi 35 feet khaktang lapna orbit tarami. 16 number di 17th century gi matamda Turkey haiba country asida miyoi amana coffee thakpa taragadi sibagi dandi pirami. Fact number 1 aikhoigi art tagi tha asina khajik lapthokli chahi 85 million gi mamangdadi tha asina aikhoigi art ki surface tagi 35 feet khaktang lapna orbit tarami. Fact number 2 Child gi Atacama desert ta leiba town amada nong amukta phawwa tadri. Fact number 3 Space ta astronaut singna kappa ngamde masigi maramdi space ta gravity leitabana maram oiraga pi tarakpa ngamde. Fact number 4 Mona Lisa paint tawkiba Leonardo da Vinci na hauji aikhoina sijinnariba kati asi puthokibani. Fact number 5 Reptile natraga snake leitaba amata ngairaba continent asi Antarctica khaktani. Fact number 6 1865 ki February asi Purnima gi numita tha thokhidaba amata ngairaba numitni. Fact number 7 Chumthang asi ayuk natraga numidang wairamda khakta aikhoina uba phangani. Masi numina horizon dagi 40 degrees natraga masidagi hanthaba matamda thoi. Fact number 8 Miyoi amakhaki skin da leiba ahingba organism masingna art asida leiba miyoi pumnamaki masingdagi heli. Fact number 9 Angangsing asi polakpa matamda kneecaps yaurakte makhoi asi chahi ani amadi taruki marakta palai. Fact number 10 Snake sing asi asengba carnivores ni maramdi makhoina atope animal natana karimata chade makhoina plant material makhal amata fawba chade. Fact number 11 Polar bear khudingmak left-handed oi. Fact number 12 Dolphin sing asi tumba matamda mamit nama pangthoktuna tummi. Fact number 13 Worldgi Khwaidagi Naha Oiba parents asi amana chahi 9 amadi amana chahi 9 ni makhoi China da leirami 1910 da makhoigi macha ama pokhi. Fact number 14 Abraham Lincoln gi hui Fido hariba asisu assassinate tawkhi. Fact number 15 England da house ki speaker si wa amata ngangba yade. Fact number 16 Mamangai da Egyptian singna nungna saba mon khangduna tumlammi. Fact number 17 English ki small letter I gi mathakta namliba dot asi title kawi. Fact number 18 White House ki Millie haiba hui asina 1991 gi matamda President Bush tagi saruk mari hena sel tankhi. Fact number 19 Mamangai gi matamda Egypt ki lamboiba singna makhoi gi pisum amadi mit ki pa yauna makhoi gi masada hauba sam loina foidatlammi. Fact number 20 16 amadi 17th century gi matamda Turkey haiba country asida kanagumba miyoi amana coffee thakpa taragadi sibagi dandi pirami. Fact number 21 Park amada sagol tongba miyoi amagi murti leirabadi karigumba sagol adugi khumang ani edu ahangbada thangatuna leirabadi miyoi adu lanfamda sikhibani. Karigumba sagol adugi khumang ama khakta ahangbada thangalabadi miyoi adu lanfamda sokpadagi sikhibani. Aduga karigumba sagol adugi makhong marimak leimaida leirabadi miyoi adu natural causes na sikhibani haina longnei. Fact number 22 chahi lising ahumuki mamangda Egyptian ayamba chahi 30 surakpada sirami. Fact number 23 Boeing 767 airliner asi tongan ba part 31 lakh na sabani. Fact number 24 1980 gi matamda world asida telephone sijinnadaba country ama khakta leirami. Country edudi Bhutan haiba asini. Fact number 25 English language ta man orange silver amadi purple haiba word sing asiga rhyme oiba word amata leite. Fact number 26 Rule of thumb haiba phrase asi ariba English law dagi lokthorokpani. Masigi wahanthokti kanagumba amana mahaki nupi phuba matamda mahaki khubidagi hena pakpa karigumba posak amatana phuba yadi haibani.
Fact number 27. Syllable amakakta oiba state amakak wall asida lay state adudi main asini. Fact number 28. Tha asi ayuk nungthilgi matamda 260 degrees Fahrenheit phauba sai aduga numidangi matamdana minus 280 degrees Fahrenheit phauba ingi. Fact number 29. USA gi state ama oiriba Kansas hariba mafam asida khutta kari mata yaudana nga phaba asi law gi mayoktani. Fact number 30. Typewriter hariba word asi keyboard ki row amata da yauba letter singna semba yaba khwaidagi sangba word ni.